Loan THOKTABA AMASUNG NANG TADABA SINGI AMATTA NGAIRABA E-PAO PHAONABAGI PAMBEI AMA OIRIBA Sign Language के mobile application AMATTA Anigi Manung Da Shem-Shaduna Meeyamda Khutshinnaragani HAINA Manipur lenga ke Social Welfare Minister HEIKHAM DINGO na LAOTHOKKHRE Wafam asing se International Day of Sign Language ka mari lainana All Manipur Association of the Deaf and Mute Amadam da Sinduna Manipur Press Club ke Loktak Hall da pangthokpa thoram amada mahakna phongdokibane Social Welfare Department ki Deputy Director Aldaneshwar Amade Amadam ki Secretary Jakir Hussein Chungba UKI yauna pangthokiba thoram aduda Minister HEIKHAM DINGO na hai Deaf and Mute singe khwaidagi maru oiriba sign language day numit asida yawba phongba ase mahaki oinati laibak phabane Hojik India ke atopa state singa yengnabada Manipur ase sign language sijinnaba amadi loan thoktaba amasung na tadaba singe yaifa thoranga mari leidaba thabak thoram singda khara sothana leide Masi pumnamak oiduna su leiriba awat apa khudingmak menkhatnaba Social Welfare Department ki maikidagi thabak kaya leptana paikhatne masi gi saruk ama oina NIT ki team amaga khusamnaduna sign language ki oiba mobile application ama sem sabagi process tawge hairiba application asigi khuthangda loan thoktaba amasung na tadraba singna mayoknariba khudong chataba khara makhaide kokhanba ngamlakade Masida sunnatana achoba function television channel sing amade yam tinba mafamda sign language hapnabasu department ki maikai dege khonari haina Minister Dingo Makhatana phongdokhe mobile person boresu disabled boresu definitely boresu abo boresu biyo igi ponsida pendom tare masa masa gi tongani sola pithok jarpa agi kano quality among rele adugo society sida khona contribution khara Adi aku na definitely wari, natin disabled wari, natin na ako si na sotha mi mo wari hai, ako kaya mo ako kung hantara na yun, ni habis lagi ang mga tanda ko. Ado na ako na tawag na ba, ako di activities, ako di sakila, ako di ganda, sama sa ila contribution kaya tawag mo siya. Kasi ni hanin mo ken wari hai na is mana. Tanda ni ado na maruay na ako devices na mama ako definitely kaya society di Kaya sila ito, ay mo nila, bayaran mo po sa Social Welfare Department na. Ang mga ito po, kung sabi ako under the guidance of our director, under the guidance of our deputy directors, ako staff na dito ako kanda ko. Yari po makay, kung kanda mo kung ano ito, ay, kung sa minister mo na, ay, alis mo na.